ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ? ꯏꯄꯥꯁꯨ ꯈꯨꯔꯨꯝ ꯁꯥꯔꯝꯃꯤ, ꯏꯄꯥꯕꯨ ꯄꯣꯛꯄ ꯏꯄꯨꯁꯨ ꯈꯨꯔꯨꯝ ꯁꯥꯔꯝꯃꯤ ꯍꯥꯏ꯫ ꯏꯄꯨꯗꯨꯒꯤ ꯃꯄꯥ ꯏꯕꯨꯙꯧ ꯄꯨꯔꯦꯟꯗꯨ ꯈꯨꯔꯨꯝ ꯁꯥꯕꯗ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯁꯥꯕ ꯈꯨꯔꯨꯝ ꯕꯥꯂꯨꯔ ꯍꯥꯏꯔꯤꯕ ꯃꯔꯤ ꯄꯥꯟꯗꯕꯤ ꯃꯇꯣꯛ ꯄꯥꯟꯕꯤ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯏꯔꯗꯅ ꯃꯌꯥꯡ ꯂꯩꯕꯥꯛꯇꯒꯤ ꯐꯥꯎꯕ ꯂꯩꯕ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯏꯕꯦꯝꯄꯣꯛꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯊꯔꯛꯂꯤꯕ ꯏꯁꯤꯜ ꯑꯁꯤꯕꯨ ꯑꯩꯅ ꯊꯧꯑꯣꯏꯗꯕ ꯌꯥꯕ꯭ꯔꯣ? ꯑꯩꯁꯨ ꯁꯥꯔꯤ, ꯅꯣꯡꯃꯗ ꯈꯨꯔꯨꯝ 50 ꯐꯥꯎꯕꯗꯤ ꯁꯥꯔꯝꯃꯤꯕꯅꯤ ꯑꯩꯁꯨ꯫ ꯍꯧꯖꯤꯛꯇꯕꯨ ꯈꯣꯛ ꯎ ꯂꯩꯔꯛꯇꯕꯒꯤ ꯃꯤꯜꯒꯤ ꯎꯇꯦꯛ ꯕꯒꯥ ꯊꯤꯔꯒ ꯁꯨꯕꯗꯒꯤꯅꯦ ꯍꯟꯊꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯃꯥꯡꯉꯩꯗꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯅꯤꯅ ꯈꯨꯠ ꯁꯝꯅꯔꯒ ꯀꯣꯟꯕꯗ ꯊꯨꯡꯐꯥꯠꯇꯕ ꯈꯣꯛ ꯑꯗꯨ ꯂꯝꯖꯥꯎ ꯇꯣꯡꯕꯗ, ꯍꯩꯉꯥꯡ ꯀꯣꯟꯊꯥꯗ, ꯁꯒꯣꯜ ꯇꯣꯡꯕꯗ, ꯁꯂꯥꯝ ꯂꯋꯥꯏꯗ ꯊꯥꯗꯨꯅ ꯂꯣꯏꯄꯣꯠ ꯅꯠꯇꯦꯗ, ꯂꯋꯥꯏ ꯈꯨꯗꯤꯡꯗ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯝꯃꯤꯕꯅꯤ꯫ ꯆꯥꯡꯉꯟ ꯆꯥꯔꯒ ꯎ ꯌꯥꯟꯕ ꯆꯠꯄ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯑꯅꯤꯒ ꯅꯨꯡꯉꯥꯏꯅ ꯆꯠꯂꯝꯃꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯎ ꯈꯣꯛꯆꯥꯎ ꯑꯗꯨ ꯌꯥꯟꯕꯒꯤ ꯀꯨꯝꯍꯩꯗꯨꯗꯤꯅꯦ ꯅꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁꯤꯅꯦꯃꯥꯅꯒ ꯍꯦꯟꯄꯣꯠ ꯅꯠꯇꯦꯗ꯫ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯊꯣꯛꯇꯨꯅꯅꯦ ꯌꯦꯡꯅꯔꯤ ꯄꯣꯠꯅꯤꯅꯦ ꯀꯔꯤꯅꯣ꯫ ꯎꯖꯥꯎ ꯑꯗꯨꯅ ꯁꯟꯒꯥꯔꯤ ꯃꯄꯣꯠ 5-6 ꯊꯣꯛꯅꯅꯦ ꯍꯣꯜꯂꯛꯂꯒ ꯁꯥꯊꯕ ꯈꯨꯔꯨꯝꯗꯨꯗꯤ ꯑꯋꯥꯕꯒ ꯈꯪꯄꯣꯠ ꯅꯠꯇꯦ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯦ ꯎꯃꯥꯏ ꯇꯥꯕ ꯇꯝꯕꯤꯕꯗ ꯆꯟꯗ꯭ꯔꯗꯨꯅꯅꯦ ꯑꯋꯥꯡꯁꯣꯝꯗ ꯄꯥꯈꯜ ꯃꯆꯥ ꯑꯃ ꯈꯟꯗꯣꯛꯂꯝꯕꯗꯨꯒꯤ ꯌꯨꯝꯐꯝꯅꯤ ꯇꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕꯁꯤ꯫ ꯈꯨꯔꯨꯝ ꯁꯥꯕ ꯍꯥꯏꯕꯁꯤ ꯊꯥꯊꯥꯔꯣ, ꯆꯍꯤ 2-3 ꯎꯃꯥꯏ ꯇꯥꯕ ꯇꯝꯕꯤꯕꯅꯤ꯫ ꯃꯗꯨꯗ ꯁꯣꯏꯗꯨꯅꯅꯦ ꯈꯨꯕꯤꯗ ꯍꯥꯡꯃꯩ ꯈꯨꯗꯣꯡꯅ ꯌꯥꯟꯁꯤꯟꯕꯒꯤ ꯗꯥꯛꯅꯤ꯫ ꯁꯦ ꯇꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯨꯕꯤꯗ ꯃꯐꯝ 2 ꯂꯩꯔꯤꯕꯁꯦ꯫ ꯅꯤꯡꯊꯝ ꯊꯥꯗ ꯃꯤꯅ ꯁꯤꯡ ꯋꯥꯅꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯡꯃꯩ ꯁꯤꯡ ꯌꯣꯜꯂꯤꯕꯅꯤ꯫ ꯅꯨꯡꯉꯥꯏꯅ ꯌꯣꯟꯈ꯭ꯔꯄꯣꯠꯅꯤꯗ, ꯃꯗꯨꯁꯨ ꯁꯪꯕꯥꯏ ꯍꯥꯟꯅ ꯂꯧꯁꯤꯜꯂꯤꯕꯅꯤ꯫ ꯍꯦꯔꯥ, ꯑꯩꯈꯣꯏꯁꯨ ꯋꯥꯠꯇ ꯄꯥꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤꯕꯅꯤꯅꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯗꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯝꯗꯦ ꯍꯥꯏꯕ꯫ ꯀꯔꯤꯅꯣ ꯎ ꯃꯆꯥ ꯑꯃꯇꯪ ꯆꯤꯡꯃꯩꯔꯣꯡꯗꯒꯤ ꯁꯒꯣꯜꯕꯟ ꯇꯥꯅ ꯍꯣꯟꯕꯤꯌꯨ ꯍꯥꯏꯔꯨꯕꯕꯨ ꯁꯟꯒꯥꯔꯤ ꯃꯄꯣꯠ ꯑꯃꯗ ꯂꯨꯄꯥ 50-60 ꯄꯤꯌꯨ ꯍꯦꯛꯇ ꯍꯥꯏꯅꯦ꯫ ꯃꯗꯨꯁꯨ ꯑꯩꯅ ꯆꯤꯡꯕꯤꯌꯨ ꯍꯥꯏꯕ ꯅꯨꯃꯤꯠꯀ ꯁꯪꯕꯤ ꯄꯣꯠ ꯅꯠꯇꯦ꯫ ꯎꯅ ꯃꯔꯣꯜ ꯑꯃ ꯐꯥꯏꯒꯜꯃꯨꯛꯇꯪ ꯆꯥꯎꯕ ꯈꯣꯛ ꯃꯆꯥ ꯑꯗꯨꯗ ꯐꯧ ꯁꯪꯕꯥꯏ ꯑꯃꯒꯤ ꯃꯃꯜꯗꯤ ꯄꯤꯔꯝꯃꯨ ꯍꯦꯛꯇ ꯍꯥꯏ꯫ ꯍꯣ, ꯃꯤꯒꯤ ꯀꯔꯃꯗ ꯍꯥꯞꯅꯅꯕ ꯄꯣꯠꯇꯨꯗꯤ ꯍꯥꯟꯅ ꯂꯣꯏꯊꯣꯛꯄꯤꯒꯤꯗꯦ ꯍꯥꯏꯗ꯭ꯔꯗꯅ ꯊꯥꯏꯅ ꯍꯅꯨꯃꯥꯟ ꯀꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯣ ꯑꯉꯥꯡꯗꯨꯗ ꯇꯧꯗꯨꯅ ꯂꯩꯔꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯀꯣꯟ ꯐꯦꯡꯂꯤꯕꯤ ꯏꯟꯗꯣꯟ ꯑꯃꯨꯕꯤꯅ ꯂꯥꯎꯔꯛꯏ꯫ ꯈꯨꯔꯥ, ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯣꯏꯅ ꯂꯥꯛꯆꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯏꯕꯣꯆꯧꯕꯗꯨ꯫ ꯏꯕꯣꯆꯧꯕꯅ ꯃꯄꯥꯒꯤ ꯁꯔꯗꯥ ꯅꯪꯅꯕ ꯈꯨꯔꯨꯝ ꯕꯥꯂꯨꯔ ꯑꯃꯇꯪ ꯁꯥꯕꯤꯌꯨ ꯍꯥꯏꯕ ꯂꯥꯛꯄꯅ ꯍꯧꯖꯤꯛꯀꯥꯜꯒꯤ ꯅꯍꯥꯔꯣꯜꯒꯤ ꯍꯧꯅꯕ ꯕꯥꯞ ꯏꯇꯥ ꯇꯥꯗꯅ ꯇꯥꯕ ꯁꯥꯗꯨꯅ ꯈꯨꯔꯥ ꯇꯣꯅꯨꯗ ꯍꯧꯖꯤꯛ ꯍꯋꯥꯏ ꯁꯦꯗꯜꯅ ꯋꯥꯏ ꯆꯥꯏꯔꯕꯁꯤꯗ ꯈꯨꯔꯨꯝ ꯁꯥꯕꯁꯤꯕꯨ ꯀꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯪꯉꯨꯔꯦ꯫ ꯃꯗꯨꯗ ꯈꯨꯔꯥ ꯇꯣꯅꯨꯅ ꯂꯤꯊꯈ꯭ꯔꯤꯕ ꯋꯥꯔꯤꯅꯤ꯫ ꯏꯟꯗꯣꯟ ꯑꯃꯨꯕꯤꯅ ꯈꯥꯝꯂꯝꯗ꯭ꯔꯕꯗꯤ ꯏꯕꯣꯆꯧꯕꯗꯨ ꯄꯥꯛ ꯍꯧꯒꯠꯄ ꯌꯥꯔꯝꯃꯣꯏꯗꯕꯅꯤ꯫ ꯏꯕꯣꯆꯧꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯔꯥ ꯇꯣꯅꯨ ꯃꯈꯨꯕꯥꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯤꯜꯗꯒꯤ ꯍꯣꯡꯅ ꯂꯧꯔꯨꯕ ꯆꯧꯕꯣꯔ ꯃꯇꯦꯛ ꯕꯒꯥ ꯎꯄꯥꯛ ꯀꯜꯂꯕ ꯀ꯭ꯔꯪ ꯂꯥꯎꯔꯕ ꯎꯗꯨ ꯍꯥꯃꯩ ꯈꯨꯗꯣꯡꯅ ꯇꯦꯝꯗꯨꯅ ꯈꯨꯔꯨꯝ ꯁꯥꯕꯗꯒꯤ ꯍꯩꯖꯤꯜꯂꯕ ꯃꯈꯨꯕꯥꯛꯇꯨ ꯃꯈꯨꯠ ꯑꯣꯏꯅ ꯁꯤꯠ ꯅꯥꯜꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗꯒꯤ ꯀꯣꯟ ꯆꯥꯝꯂꯨꯔꯒ ꯀꯥꯔꯛꯂꯤꯕꯤ ꯏꯟꯗꯣꯜ ꯑꯃꯨꯕꯤꯅ ꯉꯥꯡꯕꯣꯏ ꯂꯥꯎꯕꯣꯏ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯗ꯭ꯔꯣ? ꯑꯩꯅꯁꯨ ꯀꯌꯥꯔꯛ ꯍꯥꯏꯖꯈ꯭ꯔꯦ, ꯈꯨꯔꯨꯝ ꯁꯥꯕꯁꯤꯅ ꯃꯤ ꯑꯣꯏꯔꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯍꯋꯥꯏ ꯁꯦꯟꯗꯜ ꯑꯁꯤ ꯂꯥꯛꯄꯗꯒꯤꯅꯦ ꯄꯣꯠꯁꯤꯠ ꯑꯁꯦ ꯑꯁꯨꯝ ꯍꯟꯊꯔꯛꯄꯅꯤ꯫ ꯀꯩꯊꯦꯜ ꯐꯝꯕꯗ ꯍꯀꯥꯝ ꯆꯜꯂꯦ꯫ ꯅꯪꯅ ꯐꯝꯕꯗ ꯍꯀꯥꯝ ꯆꯜꯂꯕꯁꯨ ꯑꯩꯅꯅꯦ ꯈꯨꯠ ꯍꯩꯕ ꯃꯈꯩ ꯁꯥꯕꯗꯤ ꯂꯦꯞꯇꯦꯗꯅ, ꯅꯣꯡꯃꯒꯤ ꯆꯔꯥꯗꯤ ꯁꯣꯏꯗ꯭ꯔꯤꯗꯅ꯫ ꯁꯣꯏꯗ꯭ꯔꯤꯉꯩꯁꯤꯗꯅꯦ ꯐꯤꯕꯝ ꯑꯃ ꯁꯦꯝꯍꯧꯅꯅꯕ ꯍꯥꯏꯕꯅꯤ꯫ ꯍꯌꯦꯡꯅꯦ ꯉꯥꯁꯦꯞ ꯆꯤꯝꯕꯥꯟꯗꯨꯡꯒꯤ ꯄꯦꯃ ꯅꯪꯁꯨ ꯑꯩꯁꯨ ꯄꯨꯝꯁꯤ ꯍꯥꯏꯕꯗꯣ ꯇꯥꯗꯅꯕ ꯍꯥꯏꯖꯍꯧꯔꯤꯕ꯫ ꯀꯔꯤꯗꯧꯕꯒꯤ ꯑꯩꯗꯤ ꯉꯥꯁꯦꯞ ꯆꯤꯝꯕꯥꯟꯗꯨꯡ ꯑꯣꯏꯒꯗꯧꯔꯤꯕ? ꯅꯠꯇꯦꯅꯦ, ꯆꯍꯤ 90 ꯍꯦꯟꯅ ꯈꯨꯔꯨꯝ ꯁꯥꯗꯨꯅ ꯂꯦꯜꯂꯛꯂꯕ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯝꯕ ꯊꯕꯛ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯒꯗꯧꯔꯤꯕꯅꯣ? ꯀꯥꯟꯅꯗꯦ ꯅꯪꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯨ꯫
ꯅꯨꯃꯤꯠꯅꯅꯦ ꯌꯧꯈ꯭ꯔꯦ ꯅꯪꯅ ꯇꯧꯒꯗꯕ ꯅꯊꯧꯗꯣ ꯑꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯣ ꯀꯩꯊꯦꯜꯗ ꯆꯠꯂꯣ ꯃꯆꯤꯟꯗꯗꯤ ꯏꯟꯗꯣꯟ ꯑꯃꯨꯕꯒꯤ ꯋꯥꯗꯨ ꯋꯥꯊꯤ ꯋꯥꯔꯦꯝꯅꯤ ꯍꯥꯏꯔꯕꯁꯨ ꯃꯄꯨꯛꯅꯤꯡꯗ ꯈꯨꯔꯥꯇꯣꯅꯨ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯏ ꯅꯤꯡꯁꯤꯡꯂꯛꯏ ꯏꯕꯦꯟ ꯊꯣꯏꯅꯨ ꯁꯪꯁꯪ ꯎꯔꯛꯏ ꯃꯃꯤꯠꯇ ꯏꯕꯦꯟ ꯊꯣꯏꯅꯨ ꯇꯤꯀꯤ ꯌꯣꯟꯕꯤ ꯃꯀꯣꯛꯇ ꯊꯣꯡꯂꯤꯕ ꯄꯥꯛꯂꯕ ꯂꯨꯛꯃꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯨꯃꯣꯛ ꯃꯔꯣꯟ ꯃꯔꯣꯟ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯩꯅꯝ ꯎꯇꯣꯡ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯍꯨꯏ ꯂꯣꯏꯕ ꯅꯄꯥ ꯌꯥꯏ ꯃꯆꯥ ꯃꯥꯡꯉꯤꯕ꯭ꯔꯥ ꯁꯦꯡꯉꯤꯕ꯭ꯔꯥ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯑꯆꯥ ꯊꯨꯏ ꯅꯦꯠꯄꯨ ꯅꯦꯠꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯏꯕꯦꯟ ꯊꯣꯏꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯛꯅꯒꯗꯕꯒꯤ ꯂꯩꯀꯥꯏ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯊꯣꯏꯅꯨ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄ ꯊꯑꯣꯏꯅ ꯉꯥꯏꯔꯗꯨꯅ ꯂꯛꯅꯕꯗꯣ ꯈꯨꯔꯥꯇꯣꯅꯨ ꯅꯤꯡꯁꯤꯡꯂꯛꯏ ꯏꯕꯦꯟ ꯁꯣꯝꯗ ꯅꯦꯠꯂꯦ ꯍꯥ ꯀꯗꯥꯏꯅꯣꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯟ ꯍꯦꯛꯇ ꯆꯣꯡꯕꯗ ꯃꯀꯣꯛꯇꯒꯤ ꯂꯨꯛꯃꯥꯏꯗꯨ ꯆꯦꯞꯇꯨꯅ ꯊꯨꯃꯣꯛ ꯃꯔꯣꯜꯗꯨ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯑꯣꯟꯊꯩ ꯇꯤꯀꯤ ꯃꯌꯥꯝꯗꯨ ꯂꯝꯕꯤ ꯃꯌꯥꯏꯗ ꯖꯣꯔꯣ ꯖꯣꯔꯣ ꯍꯦꯛꯇ ꯍꯩꯗꯣꯛꯏ ꯏꯕꯦꯟ ꯊꯣꯏꯅꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝꯗꯨ ꯀꯥꯏꯗꯨꯅ ꯍꯦꯛ ꯆꯦꯟꯈꯤ ꯏꯕꯦꯟ ꯊꯣꯏꯅꯨ ꯇꯤꯀꯤ ꯌꯣꯟꯕꯤꯒꯤ ꯀꯨꯝꯃꯩꯁꯤ ꯈꯨꯔꯥꯇꯣꯅꯨꯁꯨ ꯌꯦꯡꯗꯨꯅ ꯂꯥꯛꯈꯤ ꯃꯃꯥꯡꯉꯩ ꯆꯥꯍꯣꯡ ꯉꯥꯍꯣꯡꯂꯤꯉꯩ ꯏꯕꯦꯟꯒꯤ ꯇꯤꯀꯤꯅ ꯅꯣꯡꯃꯗ ꯃꯔꯥꯡ ꯀꯥꯏꯅ ꯄꯣꯠꯁꯤꯠ ꯐꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯕꯦꯟꯅ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯗ ꯑꯉꯥꯡꯁꯤꯡꯅ ꯂꯛꯅꯗꯨꯅ ꯇꯤꯀꯤ ꯈꯔ ꯍꯩꯗꯣꯛꯄꯗꯨꯅ ꯑꯋꯥꯕ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗꯦ ꯏꯕꯦꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯃꯧ ꯏꯅꯦꯃꯨꯈꯤꯅ ꯇꯥꯈꯤꯕ ꯗꯁꯥꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯍꯤꯗꯥꯛ ꯍꯥꯟꯅꯔꯝꯕꯗꯒꯤ ꯆꯨꯔꯨꯠ ꯕꯤꯔꯦꯅ ꯁꯤꯟꯈ꯭ꯔꯕꯗ ꯇꯤꯀꯤ ꯄꯣꯠꯁꯤꯠ ꯍꯟꯊꯔꯛꯈꯤ ꯃꯃꯩꯊꯪꯗ ꯏꯅꯦꯃꯨꯈꯤ ꯇꯤꯀꯤ ꯁꯥꯕꯅ ꯏꯃꯨꯡ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯕꯗ ꯇꯣꯛꯄ ꯇꯥꯈꯤ ꯍꯩꯇꯅ ꯃꯨꯈꯤ ꯌꯦꯟꯁꯥꯡ ꯌꯣꯟꯐꯝ ꯐꯝꯈꯤ ꯑꯁꯨꯝꯅ ꯇꯤꯀꯤ ꯄꯥꯔꯥꯎ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯕ ꯂꯩꯀꯥꯏꯗ ꯇꯤꯀꯤꯒꯤ ꯁꯤꯟꯐꯝ ꯃꯨꯠꯈꯤ ꯈꯨꯔꯥꯇꯣꯅꯨꯅ ꯑꯁꯨꯝ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯔꯛꯈꯤ ꯍꯦꯔꯥ ꯑꯩꯅꯕꯣ ꯍꯥꯃꯩ ꯈꯨꯗꯣꯡ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯊꯛ ꯌꯥꯜꯂꯤ ꯀꯜꯂꯕ ꯎ ꯑꯗꯨꯗ ꯍꯥꯡꯃꯩ ꯃꯌꯥ ꯊꯛ ꯍꯟꯗꯣꯛꯏ ꯃꯉꯝ ꯁꯥꯟꯗꯦ ꯈꯣꯛꯀꯨꯝꯕ ꯑꯆꯣꯠꯄ ꯇꯥꯏꯔꯦꯟꯒꯨꯝꯕ ꯑꯣꯏꯔꯕꯗꯤ ꯆꯣꯞ ꯂꯥꯎꯅ ꯎꯌꯥꯟ ꯈꯨꯗꯤꯡꯒꯤ ꯃꯑꯣꯡ ꯇꯥꯒꯗꯕꯅꯤ ꯈꯨꯔꯥꯇꯣꯅꯨ ꯃꯔꯤꯜ ꯈꯥꯕ ꯈꯨꯔꯥꯅꯤ ꯍꯥꯃꯩ ꯊꯣꯛ ꯊꯝꯃꯤ ꯃꯅꯥꯛꯇꯒꯤ ꯄꯥꯏꯖꯗꯨꯅ ꯇꯥꯞ ꯄꯥꯏ ꯈꯨꯔꯨꯝ ꯁꯥꯕꯗ ꯄꯥꯏꯖ ꯁꯤꯖꯤꯟꯅꯕꯁꯤꯗꯤ ꯃꯆꯦꯛ ꯑꯗꯨ ꯈꯣꯝꯕ ꯃꯕꯨꯛ ꯅꯥꯅꯕ ꯏꯠꯄ ꯑꯁꯤꯃꯇꯪ ꯇꯧꯅꯕꯅꯤ ꯑꯗꯨꯕꯨ ꯁꯥꯎꯕꯅ ꯍꯦꯟꯖꯤꯟꯃꯟꯈꯤꯗꯨꯅ ꯈꯨꯔꯨꯝ ꯑꯗꯨꯗ ꯎꯄꯨ ꯀꯥꯡꯊꯣꯜ ꯁꯨꯕꯗꯧꯅ ꯄꯥꯏꯖꯗꯨꯅ ꯍꯥꯃꯩ ꯈꯨꯗꯣꯡ ꯃꯅꯤꯡ ꯑꯗꯨꯅ ꯅꯨꯡꯊꯪ ꯑꯣꯏꯗꯨꯅ ꯗꯛ ꯍꯦꯛꯇ ꯁꯨꯔꯦ ꯆꯟꯗꯣꯟ ꯎꯄꯨ ꯆꯟꯕ ꯊꯣꯡꯐꯝ ꯆꯥꯎꯕꯗ ꯆꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯗꯨꯅ ꯐꯨꯟꯗꯩꯁꯨ ꯄꯥꯟꯕꯗ ꯑꯩꯉꯣꯟꯗ ꯂꯥꯛꯏꯁꯤꯕꯨ ꯍꯥꯃꯩ ꯄꯥꯏꯖꯅꯕꯨ ꯕꯥꯂꯨ ꯃꯇꯣꯛ ꯈꯦꯠꯄ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕ ꯑꯣꯟꯊꯣꯛꯄ ꯑꯩꯁꯨ ꯐꯨꯟꯗ꯭ꯔꯩ ꯈꯦꯠꯄ ꯍꯩꯇꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯟꯗꯣꯟ ꯎꯄꯨ ꯆꯟꯕ ꯌꯨꯕꯤ ꯈꯨꯖꯥꯏ ꯈꯦꯠꯄ ꯑꯁꯤ ꯑꯅꯥꯒꯤ ꯂꯝꯕꯣꯏ ꯇꯨꯕꯣꯏꯕꯒꯤ ꯊꯕꯛꯁꯤ ꯄꯥꯏꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯗꯨꯛ ꯇꯧꯕꯅꯤ ꯈꯨꯔꯨꯝ ꯁꯥꯕꯗꯨ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯕꯥꯂꯨꯔ ꯃꯇꯣꯛ ꯈꯦꯠꯂꯨꯕ ꯊꯣꯡꯐꯝ ꯆꯥꯎꯕꯒꯤꯗ ꯆꯠꯈ꯭ꯔꯦ ꯇꯣꯅꯨ ꯂꯥꯎ ꯆꯪꯉꯛꯎ ꯑꯩ ꯀꯊꯥꯔꯤ ꯈꯦꯠꯄꯁꯤ ꯑꯃꯨꯛꯇ ꯌꯥꯎꯔꯨ ꯂꯥꯎ ꯐꯨꯟꯗ꯭ꯔꯩ ꯆꯤꯡꯉꯝꯕ ꯃꯆꯥꯁꯨ ꯀꯗꯣꯝꯗ ꯆꯦꯟꯈ꯭ꯔꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯍꯌꯦꯡꯒꯤꯅꯤ ꯅꯪꯉꯔꯣꯏ ꯍꯥꯏꯗꯨꯅꯅꯦ ꯄꯥꯈꯠꯂꯕꯅꯤ ꯍꯥꯏ ꯅꯉꯣꯟꯗ ꯁꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯕꯣꯆꯧꯕꯗꯨ ꯊꯥꯈꯤꯕꯅꯤ ꯂꯣꯏꯕꯤꯈ꯭ꯔꯕ꯭ꯔꯅꯦ ꯃꯄꯥꯒꯤ ꯁꯣꯔꯥꯠꯇ ꯍꯥꯞꯅꯕꯅꯤ ꯍꯌꯦꯡꯅꯤꯅꯦ ꯃꯈꯣꯏꯒꯤꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠ ꯑꯗꯨꯗꯤ ꯈꯔ ꯃꯥꯡꯖꯧꯅꯅ ꯍꯥꯏꯗꯕꯅꯤꯅꯦꯁꯦ ꯑꯉꯥꯡꯁꯨ ꯑꯉꯥꯡꯅꯤ ꯇꯥꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯑꯁꯤꯁꯨ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯨꯠ ꯁꯨꯔꯒ ꯆꯥꯖꯕ ꯑꯩꯈꯣꯏꯗꯤ ꯁꯨꯕꯝ ꯅꯣꯝꯕꯝ ꯃꯦꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏ ꯆꯠꯅꯕꯤ ꯍꯥꯏꯕꯁꯤ ꯃꯊꯤꯕꯣꯡ ꯌꯥꯎꯗꯕꯅꯤꯅꯦ ꯑꯇꯣ ꯑꯩꯈꯣꯏꯒꯤ ꯍꯥꯛꯇꯛ ꯑꯁꯤꯗ ꯀꯌꯥ ꯌꯥꯝꯅꯗꯤ ꯍꯣꯡꯂꯒꯗꯒꯦ ꯅꯪꯁꯨ ꯎꯔꯤꯗꯨꯅꯤ ꯐꯤꯖꯦꯠꯇꯒꯤ ꯁꯛꯇꯝꯗꯒꯤ ꯍꯦꯟꯗꯣꯛꯂꯗꯨꯅ ꯆꯥꯛꯆꯥ ꯌꯨꯊꯛ ꯐꯥꯎꯕ ꯃꯇꯥ ꯑꯃ ꯑꯣꯏꯔꯦꯅꯦ ꯌꯨꯛ ꯑꯁꯦ ꯃꯈꯣꯏꯅ ꯍꯣꯡꯒꯦ ꯃꯈꯩ ꯍꯣꯡꯖꯁꯅꯨ ꯅꯈꯣꯏ ꯑꯩꯈꯣꯏꯗ ꯍꯣꯡꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ ꯏꯕꯣ ꯑꯗꯨꯗ ꯇꯥꯗ ꯆꯥꯅꯕ ꯊꯛꯅꯕ ꯑꯗꯨꯅ ꯀꯨꯝ ꯑꯃꯒꯤ ꯋꯥꯠꯇꯅꯕ ꯄꯩꯁꯤꯟꯕ ꯉꯝꯂꯒꯗꯤ ꯇꯥꯗꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯕ ꯃꯗꯨꯗꯤ ꯅꯠꯇꯕꯅꯤꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡ ꯑꯁꯤꯒ ꯁꯝꯅꯔꯨꯗ꯭ꯔꯕꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯛꯏꯕ ꯍꯥꯏ ꯅꯈꯣꯏ ꯀꯅꯥ ꯂꯩ ꯅꯪ ꯈꯨꯔꯥ ꯂꯥꯛꯏꯕꯁꯤ ꯕꯤꯔꯤ ꯄꯨꯊꯣꯔꯛꯎꯅꯦ ꯇꯣꯅꯨ ꯅꯪꯅ ꯍꯧꯖꯤꯛ ꯆꯤꯜꯂꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯋꯥ ꯂꯨꯅ ꯉꯥꯡꯂꯤꯕꯗꯨ ꯅꯠꯇꯦ ꯅꯪꯕꯨ ꯔꯥꯖꯅꯤꯇꯤ ꯌꯥꯎꯔꯕ꯭ꯔꯅꯦ ꯔꯥꯖꯅꯤꯇꯤ ꯑꯗꯨ ꯅꯤꯇꯤ ꯑꯩ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯇꯥꯗ ꯄꯨꯛ ꯅꯤꯇꯤ ꯅꯣꯡꯃꯒꯤ ꯄꯨꯛ ꯊꯟꯅꯕꯒꯤ ꯅꯤꯇꯤ ꯑꯁꯤ ꯕꯥꯞ ꯇꯥꯁꯤꯜꯂꯛꯇꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛ ꯇꯥꯗꯅ ꯕꯤꯔꯤ ꯐꯥꯟꯕꯤꯔꯤ
थाइना लान ममांगदा तादबु बिरी तौबिरम्ब्रा ए कदाइदगिनोदा मखोइगी बिरी मपुन अमा थकपनने अइखोइगी चुही नमन सुबा नमदा लाउबा मनम नुंगसिरबा हिदाक nganthak ama thakchबदो मदु यौबा पोट नत्तेदा हौजिक असिदी हिदाक अहाउबा कदाइदा थिरुनी हिदाक योनफमबु लैरिब्राने कैथेलदबो तादना थिबिरुद्रबनिनाने हिदाक असुबगी महुत्ता बिरी थिरबनिना मीना लैबिद्रबा हिदाक तुदिने कदाइदा कनानि योलुनी हाय चुमिने इबो नंगना हारिबदु चुमिने अइदी खनबु खलुदे तादा फुंद्रैदु अइ चिंजरगे अइसु बालु जुरा अमतंग इबो चौगी मपागी सोरा नंगनबा खेचगे हाइदुना लाक्चरिबनी हो से नंग अदुक चिंगु काथारिसी हाना लोइथोखिसी नंगिदुदिने मिटना कुपदा ओइनी असुमना खुरा तोनु थोंबम चावबगी फुंद्रैदा बालुर खेतपा लोइरदुना मयुमदा हलक्तुना मागी थबक सुफमदा फंबदा मंगाइरी थोंगालदगी इंदोल अमुविना लाउबोय कपोय चाइबोय तौरदुना परप परप चंगलाई अइना सी थोकनी हाइदुना चामरक हाइद्रो करी थोए हौजिकती अइखोइसु पुब्रा हंद्रा सेल खितंग पुसिलौसी हाइजबदुदी लैती हाइदुना सिखांग हेक्ता खांगबनी हौजिकती फरेदना कैदौरबगेने अमुक अंगाविदौना नंगना वामेन अमत तादना पंगलाव लाउरिबदु खोइदौ सावगतपने थबक असि अमत सुद्रेसे खुरुमदु ग्रोंग लंगथै हो खुरुम योनफमदो तखाइ हौरे दुकान प्लॉट पीख्रे हाइये मंत्रीना खुरा तोनु फुक हौगतली मागी नुपीदा संगत्रिक येंगी अदुगा मचिंदा सोली कनागी मंत्री